ngasi phone ki basi phone dagi editorial kalam dagi content mo na lokha charakana manipur top channel gi maike dagi myam na thamjaram gi myam loi phom yeng tamini saina su channel sigi maike dagi myam na thamjari ministry expansion tawdaba manungda kari leibege manipur gi taramatu shuba legislative assembly gi mata march taragamapan english ngani gi kungani thoida loibadagi Sarak sihandanaba anauba taragani thoi suba state assembly gi mikal tangkak ani thokna February kungani pana masu March manga English ngani gi kungani thoi de pangthokhibani tangkak ani maki mikal la thoningdaba thaudok khara thokhibadagi pangthokhom thokpa repol phawba pangthokre mapung fana pangthokrabanina March tara English ngani gi kungani thoi de bot masing thikre result lakthokre apun basit humfu gi manung de sit kuntra gani thoi phangkiba BJP na lusingba ani suba amasung anauba lenga wasak lokre sit minister amasung wasak lokiba minister manga ga punna tarukna pugadaba portfolio sing fawo yen thokre pangthokriba mikhaldu da miyamna pirakpa thajaba mangaloi haiduna anauba lengakna ahanba numit chamani gi manungda thabak chama pangthokani haina su lokthokre Haujuk Paubi oinadi Mars kunga mathoi English ngani ga kungani thoida wasak lokiba anauba laingak sigi lambi sri nali khonglo pal hoba thodok thokthri matungda natana laibak sigi laingak sigi sahi manga gita mama gitara matu shube assembly da lingkiba laingakumna poloi fawba lengdana sakhiba adumaina sakhiba oirasanu maramdi miyamgi sokho thorangi thabak tawuduriba miyamna thagasarakpa makogi mihut singi imungda ngayak leitana sinda paudana duna leiraga mahi langlaga miyamgi thabak tawuda lingjel manarakte mangam sande miyamgi wayel subli khutpai nabigi phamliba wanglaba sakurigi makhong thok numlaklabadi madudagi onthadanaba khu selingaida miyamgi thabakta tharek narakpagi thawdoksing mamangi matam loisinkhibeda ngairiba ariba lengakta thokhi miyamna sangsang unakhi kanagi kang khada kadum dagi lakpa lin kyam sangtuna kunduna laikhibagi matau kramna ira thawni tawduna saban thadokkhibagi haiba fawba yauna loina khangnakhi masina masi oikrasanu hokhiba nga chawi haibaduni haujakrasanu aduba hojik lakliba wafamdi Mars kunga mathoi English ngani ga kungani thoida wasak loduna linkhiba anoba laingak sigi ministry da yauriba singi portfolio sing fawba yen thokpa loikraba matung fawbada wat hauriba minister sing hapsinduna ministry expansion tawdriba karigino numit asuk yamna haujilaglaba fawbada hapsin pham thokpa hangduna leiriba minister singi ahangba menchinduna hapsilaktabana masiwe expansion tawba hojik fawbagi oinadi ngamdri haibada henjinba wafam oigadra oigadaba mande kona ngamlakpadi gai ngamlakpasu oisano hojik fawbagidi ngamdri haibini ngamdabasu ngamdri haibagi wane masi oiragadi kaidongaidagi ngamgadawri amasum hojik fawbada ngamdribagi maramna karigino haibini anoba lengaksina transparency leiraba amasum citizens centric lenga ama oiri hairagadi hojik fawbada ministry expansion tawduna hapsin phamtokpa minister masing suna hapsin dabagi maramsu miyamda hotrong hona khangan phamthoktabra lenga amasum miyamgi marakta manung mapa naidana sitnano uhan pham thui haibani aduba hojik fawbada expansion toraktaba sigi maram soidana leigani leipham thui masigi maram singi manungda BJP gi pumseng konseng da kuntraga ni thoi kazaduna leibigi matakta NPF ki mangana sagolaknaga kuntraga tere suduna pukning lumba masing fawo yauraklabasu akem phada NPP JDU KPA amasum independent MLA ahungi manungda anina sakut pirakpadigi expansion gi thabakta khunu makhong samlauba oina thokalabra haibigi wapamsu songthorai adubu BJP legislature party ki leader khanbadagi hawraklaba lenga wasak loba MLA manga minister oina wasak loba amasum makhogi portfolio singyen thorakpa phawbada BJP national leader singi khutpham una mamitabana wat hawriba minister sing hapsinbagi thabak sisu Manipur Pradesh BJP masum party sigi chief minister na aningba apambagi matungina tarokloi haibatu dikhangi adubu karigi tawdabano haibani thabak chama numit chamagi manungda pannampham thamlibani minister suragadi khonghai charuidra haibani haibanga sigi editorial kalam si myamna thamjaramge duga mayamgi most sunjoi soinal comment box thambiramo haina channel sigi makerigi myamna thamjari makasa tharakpoina to papaw mana PhD ga hiram amatada mari leinadi
Kaksing Dalaiba, PhD Enterprises ki mapuoriba Khetri Mayu, Manglem Zauna, Linkaliba, PhD ga Hiram Amataga Mari Lane di Haina, Ngasi Manipur Press Club the Pangtokiba, Paumising Unaba Mada, Kaksing Ward number 5 tigi, Yenkom Sarachandrana Fundokre. Mana Makatana High Hibida, PhD Enterprises asi investor mayam na sarap yaduna fazana sarailam na bamatung kangaudana enterprises adu lefki. Enterprises adugi mapu wariba Khetri Mayu Manglem Zauna waki muscle nupi lawi haiduna hawkiba Mars taraga marigi numidangda PhD Enterprises satharamba Khetri Mayu Manglem Zawbu puthokadabani haibigi wafamda investor mayam amana thomjilaktuna yum kai amadi imung manungi posai punamak amuk mangta alamki PhD investor na asweba aranba satharam labasu investor singna enterprises adugi mapu thibigi muhutta mongona satharam kiba thawong sing adu haksina lawi aingi matung ina enterprises aduga mari lainana magna mara lerabadi investor singna pirakpa dandi da harauna yagani investor singna maki mayumda sathara kiba thawong asidi yaningde thawong asigi matangna achumba ama puthokpiu haina su magna makhatana su phongdorakhi aidi makasa tharak poina to papaman aims ta sengdoktragadi JNMDA gi authority gi mathakta akan mam yeng sanglagani thasigi amada print and media singda apunba ireipa ki mahiroi sinpanglup aims pu mingche thina bu wapum phongdo ki badu numit humni gi manungda sengdoraktrabadi JN Manipuri Dance Academy gi authority singi mathakta mahiroi lup asina akan mam yeng sanglagani haina aims ki joint secretary Frank Ningombam na phongdokre ko kaithel lebe aims ki office ta pangthokiba pawgi mifum amada makna makhata kibadi thasigi amada lamdamasida phongliba print and electronic media sing the aims pu Zen Manipur Dance Academy ga authority na wingsa thina bu wafam sandoktuna lup asi muthanaba lana paw sandokhi wafam asida Zen Manipuri Dance Academy gi mahiru sing amadi oja sing yauna khongjang changsinki academy asi bu phogat hanana bo honaba the aims ta mamang thakgi asauba thodang kya lawduna lakli academy sig authority singnadi aims pu mingsa thina ba torak lup asina taraina lawde aims na academy asimaktada natana state asigi governor na singbada aiba chirol pisin ki balati academy sig authority singna paliba aims asi kanano haibadu JN Manipuri Dance Academy gi authority singna numit humni gi manungda lebak myamna sengdorakadabani masida authority sina sengdoroktragadi aims na academy sig matakta akarma miyeng sanglagani haki Maraksida hayengdagi hawgudoriba bosemna loba metric examination amadi thasigi nipandagi sathaba hawgudoriba coursemna loba class 12 ki examination singda sharuk yagadoriba mahiroi singda lup asina yefa paujal pirakli amasum examination sing asida sharuk yagadoriba mahiroi singna sungsoi soidana mai paklaktuna leba asiga asobo thodang kya loba ngamba miyoi sing oibira o haina aims na paujal pidi hansu pausna makhatana phongdorakli loisilak poina tendakpa pawng tanga myamda hapsaramge Dissident sing US Embassy da satki haiba paw fanglei Imran Khan Pakistan gi National Assembly nomaija numita prorok tawkhiba matungda PTI gi lusingba kyana Prime Minister gi office ta sangsinduna khanghaudana thanglakhiba mai paklaba khongthang adugi makoina Imran Khan ba thagatki haina don gi report na hairi television da wangang mada Imran Khana dissident sing da haiki madudi National Security Council NSC na no trust resolution da mapan gi force senabigi wapam condemn tawkiba loinana motion adugi board masing thina wa haibisi maram zadre United States na Pakistan gi inboy gi kuthangda kihanba message sama tharakki haina sumana phongdoki Ambassador Azad Masjid ka unakhiba mada South and Central Asian Affairs ka mari leinaba US Assistant Secretary of State Donald Luna section wa phongdokladuna karigumba National Assembly da pukhaliba opposition gi no confidence motion adu gi vote launabada thinghoba tarabadi khudong sadaba kya lakani haina khangan ki haiba wafamasi Prime Minister na phongdorakhi haina makhatana supalakli adu haujukoina di myam paw si matang se lusinjarage amasum pathok sagi soikiba lankibi yaur si myam ngapigani matam ge ba maroi bi paw sing su myam de lepalaitana update picture and thank you